ꯕꯨꯠꯂꯨꯋꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 32 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯦꯈꯔ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯌꯨꯉꯥꯡ ꯒ꯭ꯂꯥꯁ ꯑꯃꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯊꯛꯂꯦ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯇꯝꯐꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯍꯦꯟꯅꯗꯨ ꯂꯥꯛꯆꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯆꯈꯤꯕꯒꯤ ꯑꯁꯤ ꯈꯜꯂꯨꯕꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯉꯤ ꯁꯪꯒ ꯂꯩꯕ ꯃꯥꯛꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯝꯃ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯇꯧꯗꯨꯅ ꯔꯣꯃꯤꯌꯣ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯦ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯁꯤꯒꯦ ꯃꯤ ꯅꯦꯛꯂꯒ ꯍꯥꯠꯇꯣꯛꯍꯜꯂꯁꯤꯔ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ ꯁꯦꯈꯔ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯂꯦ ꯃꯤ ꯊꯥꯗꯣꯛꯂꯒ ꯁꯦꯟꯗꯥꯡꯐꯝ ꯂꯧꯔꯤꯕ ꯂꯤꯛꯂꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯒ ꯃꯥꯕꯨ ꯇꯟꯖꯥ ꯐꯪꯕꯗ ꯍꯧꯖꯤꯛꯇꯤ ꯀꯥꯔ ꯑꯃꯅ ꯊꯣꯝꯗꯠꯂꯒ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯣꯡꯐꯝꯒꯤ ꯂꯩꯔꯣꯏꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯣꯏꯁꯤꯟꯈꯤꯅꯕ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ ꯁꯦꯈꯔ ꯈꯨꯗꯛ ꯑꯗꯨꯗ ꯅꯝꯕꯔ ꯑꯃꯗ ꯗꯥꯏꯜ ꯇꯧꯏ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯑꯦ ꯍꯜꯂꯣ ꯅꯨꯄꯥ ꯑꯃꯅ ꯀꯔꯤ ꯂꯩꯔꯒꯦ ꯇꯥꯃꯣ ꯁꯦꯈꯔꯅ ꯈꯨꯝꯃꯦ ꯀꯣꯛ ꯁꯥꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯐꯍꯜꯂꯣ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯛꯏꯕꯅꯤ ꯅꯨꯄꯥꯗꯨꯒ ꯁꯦꯈꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯈꯥ ꯇꯥꯅ ꯃꯊꯥ ꯁꯥꯕ ꯊꯕꯛꯇꯨꯗꯤ ꯑꯩꯅ ꯀꯣꯍꯜꯂꯒ ꯂꯣꯏꯔꯦ ꯇꯥꯃꯣꯒꯤꯕꯨ ꯀꯔꯤꯒꯤ ꯅꯅꯥꯎꯅ ꯀꯣꯍꯜꯂꯣꯏ ꯑꯗꯨꯅꯤꯅꯦ ꯅꯪ ꯅꯠꯇꯅ ꯂꯩꯇꯦꯅꯦ ꯑꯗꯨꯗꯤ ꯐꯔꯦ ꯇꯥꯃꯣ ꯑꯩ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯀꯣꯏꯔꯛꯂꯒꯦ ꯑꯗꯨꯒ ꯑꯀꯨꯞꯄ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯁꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅꯁꯨ ꯄꯥꯝꯃꯤꯁꯦ ꯑꯀꯨꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯁꯤꯗ ꯑꯩꯒꯤꯗ ꯂꯥꯛꯑꯒ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯕꯤꯇꯥ ꯑꯃꯗꯤ ꯃꯦꯙꯕꯇꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯄꯥꯟ ꯃꯆꯨꯝ ꯆꯥꯕꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯊꯦꯝꯕꯨꯡꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯦꯝꯆꯥꯅ ꯏꯆꯦ ꯆꯥꯛꯇꯣ ꯈꯔ ꯌꯥꯝꯅ ꯆꯥꯁꯤꯜꯂꯨ ꯅꯁꯥꯗꯣ ꯈꯔ ꯀꯟꯅꯕ ꯁꯨꯕꯤꯇꯥꯅ ꯈꯨꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯍꯦꯛ ꯂꯩꯔꯨꯕꯗꯒꯤ ꯏꯕꯦꯝꯃ ꯏꯆꯦꯗꯤ ꯅꯨꯡꯄꯥꯟ ꯑꯣꯟꯈ꯭ꯔꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒ ꯀꯔꯤꯝꯇ ꯍꯦꯛ ꯐꯥꯎꯗ꯭ꯔꯦ ꯃꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏꯗ ꯏꯆꯦ ꯅꯁꯥꯗꯣ खर कंखꯠꯅꯕ ꯍꯣꯠꯅꯧ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯏꯆꯥ ꯅꯨꯄꯤ ꯑꯃꯇꯪ ꯌꯥꯎꯕꯤ ꯃꯦꯙꯕꯇꯤꯁꯨ ꯉꯥꯎꯇꯪ ꯐꯩꯇꯪ ꯇꯧꯔꯦ ꯃꯦꯝꯆꯥꯅ ꯈꯨꯝꯃꯦ ꯉꯥꯎꯇꯪ ꯐꯩꯇꯪ ꯇꯧꯔꯤꯁꯦ ꯐꯅꯕ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥ ꯁꯦꯔꯧꯗ ꯆꯠꯈꯤꯕꯗꯣ ꯃꯥꯏꯕ ꯀꯣꯄꯤ ꯂꯧꯕ ꯆꯠꯈꯤꯕꯅꯤ ꯃꯥꯏꯕꯗꯨ ꯂꯧꯔꯨꯔꯒ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯃꯗꯨ ꯂꯥꯛꯑꯗꯤ ꯀꯩꯅꯣ ꯇꯥꯟꯅꯕꯁꯨ ꯌꯥꯔꯅꯤ इचा नाइटो पोपीसे लिखला वालदी अइदी मांगचरे डॉक्टर ना सीटी स्कैन रिपोर्ट लौबसु कया थोइना सोकते हाय मसिदबु अइना तौदुइसे करिनो इचे ज्ञान ताद्रे सुम अमसिना नोंगमगी सोनोफोनो सुबा सुम हेंगले मेमचानु पाखुमले इचे हाइगुमदन हंदक्ति अखोय मेदबदिसे युमदे हेक लाकपदगी सोनोफोनो चुबसु नोंगमगी सुम हेंजलकपदौना तौई असुमनानिदो हाइनरिंगे मेधबतीदो लिपस्टिक नांगसक नांगना थारगा थोकले हेक येंगबदा हाइनदब हाइबदो ओय जिनबालदगी हेंदोक्तना पिसुमदु पाव हेक लिपस्टिक नांगना थाय मचानुपीना ओंथोकना येंगैदबा फिबम अमदा थोकलकपदुदा मथबाक येरु सुबिता थमोय मचे ताना काय मचानुपी नाइटोम सातपीना सोनोफोनो चुबा नोंगमु हेंकलकपा ngautrang phaidang tawrukpasida chanana wadaba ngamde
ꯃꯦꯙꯥꯕꯇꯤꯅ ꯏꯃꯥ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯗ꯭ꯔꯥ ꯗꯥꯏꯔꯦꯛꯇꯔ ꯂꯥꯛꯑꯅꯤ ꯑꯩ ꯐꯤꯂꯝ ꯁꯨꯇꯤꯡ ꯂꯩ ꯏꯃꯥ ꯁꯨꯕꯤꯇꯥꯅ ꯄꯦꯜꯂꯦꯗꯀꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯨꯕꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯁꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯤ ꯏꯃꯥ ꯃꯤꯅ ꯁꯨꯇꯤꯡ ꯆꯠꯀꯅꯤ ꯍꯥꯏꯗꯤ ꯆꯠꯀꯅꯤ ꯏꯃꯥ ꯂꯨꯄꯥ 500 ꯄꯤꯌꯣ ꯍꯣꯔꯦꯟ ꯁꯨꯇꯤꯡ ꯆꯠꯄꯗ ꯆꯥꯛ ꯂꯥꯝꯃꯛꯑꯗꯤ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯥꯒꯦꯕ ꯃꯦꯝꯆꯥ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ ꯃꯦꯙꯥꯕꯇꯤꯒꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯗꯨꯗ ꯃꯦꯙꯥꯕꯇꯤꯅ ꯃꯀꯦ ꯁꯦꯝꯂꯤꯕꯗꯣ ꯐꯅꯕ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯊꯦꯝꯅꯧꯗꯨꯅ ꯃꯃꯥꯏꯗꯨ ꯇꯥꯊꯣꯛꯍꯟꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯐꯤꯂꯝꯅꯣꯅꯦ ꯃꯦꯙꯥꯕꯇꯤ ꯍꯧꯖꯤꯛꯄꯣ ꯆꯠꯂꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯇꯥꯊꯣꯛꯎꯔꯣ ꯆꯠꯂꯣ ꯃꯦꯙꯥꯕꯇꯤ ꯌꯥꯝ ꯁꯥꯎꯅ ꯈꯨꯝꯂꯦ ꯀꯔꯤ ꯃꯤꯅ ꯂꯩꯖꯕꯤ ꯊꯥꯗꯅ ꯀꯦꯔꯦ ꯑꯗꯨꯒ ꯃꯥꯏ ꯇꯥꯊꯣꯛꯆꯣ ꯀꯥꯏꯅ ꯅꯌꯥꯗꯣ ꯁꯠꯂꯨꯔꯥ ꯍꯧꯖꯤꯛꯃꯛ ꯀ꯭ꯂꯥꯁꯅ ꯃꯦꯝꯆꯥꯅ ꯈꯨꯝꯃꯦ ꯏꯆꯦꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯝꯅ ꯏꯅꯥꯎꯕꯨ ꯀꯦꯗꯨꯅ ꯆꯠꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ ꯃꯦꯙꯥꯕꯇꯤ ꯏ ꯀꯥꯔꯛꯏ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯆꯦ ꯈꯪꯗꯤ ꯈꯪꯗꯅꯅꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯏꯆꯦꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯐꯗꯕ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯈꯪꯖꯔꯦ ꯑꯩꯁꯨꯅꯦ ꯏꯆꯦꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯍꯩꯃꯥ ꯏꯆꯦꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯅꯤꯅꯦ ꯀꯅꯥꯅ ꯐꯕ ꯀꯅꯥꯅ ꯐꯠꯇꯕ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯩ ꯑꯉꯥꯡ ꯅꯠꯇꯦ ꯑꯩꯅ ꯀꯦꯕꯗ ꯑꯁꯨꯛ ꯌꯥꯝ ꯏꯆꯦꯅ ꯈꯔ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯔꯣꯃꯤ ꯃꯩꯇꯩꯒꯤ ꯑꯅꯧꯕ ꯐꯤꯂꯝ ꯑꯃꯒꯤ ꯊꯣꯏꯕꯤ ꯁꯥꯕꯤꯌꯨ ꯍꯥꯏꯔꯛꯂꯕꯅꯤ ꯃꯦꯙꯥꯕꯇꯤ ꯅꯪ ꯁꯥꯎꯅꯨ ꯇꯞꯊꯧ ꯍꯣꯏ ꯏꯅꯥꯎꯅ ꯊꯣꯏꯕꯤ ꯁꯥꯔꯁꯨ ꯏꯆꯦ ꯀꯔꯤꯝꯇ ꯍꯥꯏꯖꯗꯦ ꯑꯩꯅ ꯍꯥꯏꯕꯕꯨ ꯅꯪꯅ ꯀꯦꯔꯤꯗꯣ ꯍꯦꯟꯃꯜꯂꯤ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯏꯆꯦ ꯇꯣꯛꯍꯧꯔꯣ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯃꯦꯙꯥꯕꯇꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯅ ꯀꯤꯔꯦ ꯋꯥ ꯃꯈꯥ ꯇꯥꯕ ꯃꯦꯝꯆꯥ ꯐꯅꯕ ꯍꯥꯏꯔꯨꯕ ꯃꯅꯥꯗ ꯇꯥꯕꯤꯗ꯭ꯔꯕꯗ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯃꯃꯤꯠ ꯃꯅꯥ ꯑꯅꯤꯃꯛ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯤꯞꯁꯇꯤꯛꯅ ꯉꯥꯡꯁꯛ ꯉꯥꯡꯂꯗꯨꯅ ꯌꯦꯡꯕꯗ ꯀꯤꯔꯦ ꯇꯧꯔꯤꯕ ꯃꯆꯤꯡ ꯃꯁꯣꯟ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯕꯤꯇꯥꯗꯗꯤ ꯁꯨꯕꯤꯇꯥꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯌꯨꯝꯁꯤꯗꯒꯤ ꯁꯦꯝꯖꯤꯜꯂꯒ ꯁꯥꯃꯨ ꯃꯈꯣꯡꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯇꯥꯕ ꯆꯠꯈꯤꯕꯤ ꯂꯤꯛꯂꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯣꯏꯅ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯏ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯏ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯂꯤꯛꯂꯥꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯄꯥꯜꯁꯥ ꯃꯍꯤ ꯌꯥꯟꯕ ꯍꯧꯔꯛꯂꯦ ꯃꯤꯒꯤ ꯃꯆꯥ ꯉꯥꯎꯅꯕ ꯁꯦꯝꯖꯤꯟꯈꯤꯕ ꯉꯁꯤꯗꯤ ꯃꯥꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯄꯨꯒꯤ ꯆꯦꯔꯥ ꯆꯩꯕꯤ ꯆꯩꯊꯦꯡ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯂꯩ ꯊꯦꯡꯒꯦꯔꯥ ꯉꯟꯒꯦꯔꯥ ꯑꯩꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯃꯤꯒꯤ ꯃꯆꯥ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯅ ꯐꯩꯅ ꯅꯥꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗꯅꯕ ꯁꯤꯟꯈꯤꯕꯗꯨꯒꯤ ꯃꯥꯒꯤꯁꯨ ꯅꯨꯃꯤꯠ ꯁꯨꯔꯦ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯗꯨꯅ ꯆꯠꯂꯕꯗꯤ ꯃꯥꯅ ꯀꯝꯗꯧꯕ ꯑꯁꯤ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯁꯨꯕꯤꯇꯥ ꯀꯞꯂꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯕꯨꯠ ꯇꯧ ꯉꯝꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯨꯝꯁꯟ ꯍꯦꯛ ꯁꯦꯝꯗꯣꯛꯄꯤꯔꯝꯃꯦ ꯄꯨꯡꯍꯣꯡ ꯍꯦꯛ ꯍꯣꯡꯍꯟꯕꯤꯔꯝꯗ ꯇꯧꯔꯤꯁꯦ ꯃꯦꯝꯆꯥꯅ ꯈꯨꯝꯃꯦ ꯏꯆꯦ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯅꯕ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯗꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯛꯄꯁꯤꯗ ꯑꯩꯕꯨ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯃꯦꯝꯆꯥ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯕꯤꯇꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯅ ꯍꯤꯛꯅ ꯀꯞꯂꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯞꯂꯤꯕ ꯋꯥꯔꯤꯕꯗꯣ ꯊꯧꯁꯥꯕ ꯁꯥꯗꯦ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯎꯕꯗ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ ꯃꯦꯙꯥꯕꯇꯤꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯑꯩ ꯊꯦꯡꯉꯦ ꯐꯤꯂꯝ ꯁꯨꯇꯤꯡ ꯂꯩ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯙꯥꯕꯇꯤ ꯄ꯭ꯔꯞ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯏ ꯃꯇꯥꯡꯗꯨꯗ ꯃꯦꯝꯆꯥ ꯑꯃꯗꯤ ꯁꯨꯕꯤꯇꯥꯁꯨ ꯌꯥꯝ ꯐꯤꯡꯅ ꯌꯨꯝꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯂꯝꯕꯤꯗꯨ ꯊꯤꯡꯉꯤ ꯂꯝꯕꯤ ꯊꯤꯡꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯑꯁꯥꯎꯕꯅ ꯊꯛꯀꯥ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯃꯦꯙꯥꯕꯇꯤꯅ ꯊꯥꯗꯣꯛꯑꯣ ꯀꯩꯅꯣ ꯅꯣꯏꯅ ꯈꯜꯂꯤꯁꯦ
ꯑꯩꯁꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯒꯤ ꯂꯝꯕꯤꯗꯒ ꯊꯠꯂꯗꯅ ꯁꯨꯕꯤꯇꯥ ꯀꯔꯤꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯒꯟꯗꯨ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯤꯡꯅꯕ ꯇꯧꯏ ꯃꯇꯝꯗꯨꯗ ꯑꯉꯥꯎ ꯅꯨꯡꯁꯤꯠ ꯆꯦꯜꯂꯕ ꯃꯦꯙꯥꯕꯇꯤꯗꯨ ꯃꯥꯒꯤ ꯃꯆꯤꯡ ꯃꯁꯣꯟ ꯀꯥꯡꯂꯛꯑꯦ ꯃꯥꯒꯤ ꯈꯨꯗꯥꯡ ꯂꯥꯛꯑꯒ ꯁꯤꯡꯂꯤꯕ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯁꯝꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯣꯏ ꯈꯨꯗꯥꯡ ꯅꯥꯝꯃꯗ ꯌꯦꯠ ꯂꯝꯌꯥꯏꯗꯨꯗ ꯁꯤꯡꯅꯥꯛ ꯁꯥꯀꯩ ꯍꯥꯏꯗꯠꯂꯦ ꯈꯔ ꯅꯥꯕ ꯐꯔꯛꯄꯗ ꯉꯥꯏꯔꯤꯕꯤ ꯁꯨꯕꯤꯇꯥꯕꯨ ꯃꯥꯅ ꯍꯦꯛ ꯐꯨꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯃꯛꯅ ꯈꯨꯗꯥꯡꯗ ꯌꯦꯠꯂꯒ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯂꯥꯡꯗꯨ ꯐꯣꯏꯔꯛꯄꯗꯨꯗ ꯃꯥꯗꯤ ꯀꯣꯛꯇꯨ ꯉꯥꯎꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥꯁꯨ ꯆꯪꯂꯛꯂꯒ ꯃꯆꯥꯅ ꯃꯃꯥꯕꯨ ꯁꯝꯂꯥꯡ ꯃꯐꯩ ꯐꯣꯏꯔꯤꯕꯗꯨ ꯆꯪꯂꯛꯂꯒ ꯈꯥꯝꯗꯣꯛꯏ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯇꯅ ꯍꯧꯖꯤꯛꯇꯤ ꯑꯀꯣꯏꯕꯗꯨꯗ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯁꯝꯂꯥꯡ ꯃꯐꯩꯗꯣ ꯐꯣꯏꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯔꯦ ꯁꯨꯕꯤꯇꯥ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯃꯆꯥꯅꯨꯄꯤꯅ ꯌꯥꯝ ꯂꯥꯏꯅ ꯁꯥꯊꯤꯅ ꯂꯥꯛꯆꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯁꯤꯕ ꯇꯥꯔꯦ ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯏꯃꯥꯒꯤ ꯁꯝꯂꯥꯡ ꯐꯣꯏꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯦ ꯑꯃꯗꯨꯅ ꯐꯣꯏꯔꯤ ꯃꯆꯤꯡ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯃꯦꯝꯆꯥꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯂꯨꯕ ꯑꯃꯨꯛ ꯃꯦꯙꯥꯕꯇꯤꯅ ꯁꯨꯕꯤꯇꯥ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯑꯦ ꯃꯆꯥꯅꯨꯄꯤꯅ ꯌꯥꯝꯈ꯭ꯔꯕ ꯁꯝꯂꯥꯡ ꯐꯣꯏꯈꯤꯕꯅ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈ꯭ꯔꯦ ꯁꯨꯕꯤꯇꯥ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯃꯦꯝꯆꯥꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦ ꯃꯦꯝꯆꯥꯗꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯔꯛꯑꯦ ꯄꯣꯄꯥ ꯃꯃꯥꯏ ꯃꯃꯤꯠ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯊꯥꯖꯤꯜꯂꯤ ꯃꯦꯝꯆꯥꯅ ꯃꯦꯙꯥꯕꯇꯤꯗ ꯃꯦꯝꯆꯥꯅ ꯍꯦꯔꯥ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ ꯅꯪꯅ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯄꯥ ꯇꯧꯏ ꯃꯦꯙꯥꯕꯇꯤꯁꯨ ꯍꯟꯗꯦ ꯈꯨꯗꯥꯡꯗꯨꯗ ꯃꯌꯥꯅ ꯆꯤꯛꯏ ꯃꯦꯝꯆꯥꯒꯤ ꯃꯦꯝꯆꯥ ꯌꯥꯈꯨꯟ ꯇꯥꯅ ꯈꯨꯗꯥꯡꯗ ꯂꯩꯔꯤ ꯐꯨꯔꯝꯕ ꯆꯞ ꯂꯦꯞꯄꯤ ꯍꯨꯏꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥꯗꯒꯤ ꯃꯤꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥꯅ ꯑꯃꯨꯛ 1000 ꯍꯦꯜꯂꯤ 1000ꯔꯛ ꯍꯦꯟꯕ ꯆꯩꯅꯥꯗꯨꯅ ꯂꯥꯛꯆꯈꯤꯗꯨꯅ ꯐꯨꯕ ꯉꯝꯃꯛꯇ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯃꯦꯙꯥꯕꯇꯤꯅ ꯂꯥꯛꯆꯔꯦ ꯀꯔꯤ ꯑꯩꯒꯤ ꯃꯥꯏ ꯅꯨꯃꯤꯠꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯥꯖꯤꯟꯕ ꯀꯤꯕꯒꯤ ꯀꯥꯟꯅꯐꯝ ꯄꯤꯗꯕ ꯑꯩꯒꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯊꯨꯒꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯂꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯣꯏꯈ꯭ꯔꯦ ꯃꯦꯝꯆꯥꯒꯤ ꯌꯥꯝꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥ ꯐꯥꯎꯕ ꯐꯗ꯭ꯔꯦ ꯃꯁꯝ ꯐꯣꯏꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯦ ꯃꯃꯤꯠ ꯃꯅꯥ ꯇꯟꯗꯟ ꯄꯥꯏ ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥ ꯀꯞꯂꯥꯎ ꯂꯥꯎꯏ ꯍꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯤ ꯇꯥꯟꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥꯁꯨ ꯇꯥꯕꯤꯗꯦ ꯈꯨꯗꯛ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯀꯕꯣꯛꯂꯩꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯀꯕꯣꯛꯂꯩꯅ ꯆꯪꯁꯤꯜꯂꯒ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯈꯥꯝꯕꯗꯨ ꯄꯥꯛ ꯍꯦꯛ ꯌꯥꯔꯝꯗꯦ ꯀꯕꯣꯛꯂꯩꯅ ꯃꯦꯙꯥꯕꯇꯤ ꯁꯦ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕ꯭ꯔꯥ ꯅꯪꯕꯣ ꯁꯣꯏꯗꯅ ꯆꯤꯟꯅꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ ꯊꯥꯗꯣꯛꯅꯦ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ ꯃꯤ ꯃꯊꯛꯀꯤ ꯑꯍꯜꯁꯤꯗ ꯃꯥꯅ ꯈꯨꯠ ꯍꯜꯂꯤꯁꯤꯕꯣ ꯃꯦꯙꯥꯕꯇꯤ ꯉꯔꯪ ꯉꯪꯂꯗꯨꯅ ꯑꯃꯨꯛ ꯀꯕꯣꯛꯂꯩꯗ ꯍꯣꯠꯆꯤꯜꯂꯛꯑꯦ ꯃꯦꯝꯆꯥꯗꯨ ꯊꯥꯗꯣꯛꯂꯒ ꯁꯝꯂꯥꯡ ꯃꯐꯩꯗꯣ ꯐꯣꯏꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯦꯝꯆꯥꯁꯨ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈ꯭ꯔꯦ ꯀꯣꯛ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯇꯤ ꯃꯦꯙꯥꯕꯇꯤꯅ ꯀꯕꯣꯛꯂꯩꯗ ꯍꯣꯠꯆꯤꯟꯗꯨꯅ ꯐꯨꯔꯛꯑꯦ ꯀꯕꯣꯛꯂꯩꯁꯨ ꯃꯁꯥ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯃꯦꯙꯥꯕꯇꯤꯗ ꯂꯥꯛꯇꯨꯅ ꯏꯟꯕꯗ ꯃꯀꯣꯛꯇ ꯑꯃꯨꯛ ꯌꯩꯁꯤꯟꯈ꯭ꯔꯦ ꯋꯥꯈꯜ ꯇꯥꯗꯅ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤ ꯃꯦꯙꯥꯕꯇꯤ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯀꯕꯣꯛꯂꯩꯅ ꯏꯅꯥꯎꯈꯣꯏꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯁꯤꯗ ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ ꯇꯥꯟꯐꯝ ꯃꯌꯥꯏꯗ ꯈꯠꯅꯕ ꯈꯥꯝꯕ ꯆꯪꯂꯨꯕ ꯑꯩ ꯑꯣꯏꯅ ꯁꯤꯔꯝꯅꯤ ꯁꯤꯗꯤ ꯃꯦꯝꯆꯥꯁꯨ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯍꯧꯒꯠꯂꯦ ꯃꯦꯝꯆꯥꯅ ꯁꯤꯔꯝꯅꯤꯗ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯃꯁꯤ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ ꯑꯉꯥꯎꯕꯤ ꯂꯥꯌꯦꯡꯐꯝꯗꯔ ꯖꯦꯜꯗꯔ ꯑꯃ ꯊꯝꯂꯨꯕꯅ ꯐꯔꯅꯤ ꯀꯅꯥꯅ ꯄꯨꯊꯥꯡ ꯉꯝꯗꯣꯏꯅꯣ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯃꯦꯝꯆꯥ ꯃꯀꯣꯛꯇꯨ ꯄꯥꯏ ꯀꯕꯣꯛꯂꯩꯅ ꯍꯩꯃꯥ ꯑꯩꯅ ꯑꯔꯨꯕ ꯑꯃꯒꯤ ꯏꯆꯦ ꯁꯨꯕꯤꯇꯥ ꯎꯅꯕ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯂꯩꯃꯥꯏꯁꯤꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯁꯜꯂꯒ ꯇꯥꯔꯒ ꯂꯩꯔꯤꯁꯤꯅ ꯀꯩꯗꯧꯔꯤꯕ ꯃꯦꯝꯆꯥꯅ ꯍꯥꯏꯔꯦ ꯑꯣ ꯅꯪꯅ ꯎꯍꯧꯗꯕꯒꯤꯅꯤ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯁꯦ ꯌꯥꯝ ꯐꯖꯅ ꯃꯣꯏꯗꯥ ꯇꯣꯠꯄꯗꯧꯅ ꯉꯁꯥꯏꯅ ꯇꯣꯠꯈ꯭ꯔꯕꯅꯤ
ꯀꯕꯣꯛꯂꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯛꯏꯁꯤꯗꯤ ꯁꯤꯅꯦꯃꯥ ꯇꯪꯈꯥꯏ ꯆꯜꯂꯒꯅꯤꯗꯅ ꯂꯥꯛꯏꯁꯤꯗꯤ ꯌꯥꯔꯦꯕ ꯋꯥꯊꯤꯗꯣ ꯉꯥꯡꯒꯅꯨ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯤ ꯃꯃꯥꯁꯦ ꯋꯥꯈꯜ ꯇꯥꯍꯜꯈꯤꯁꯤ ꯑꯝꯇ ꯍꯥꯟꯅ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯅ ꯁꯜꯂꯒ ꯇꯥꯔꯤꯉꯩ ꯃꯈꯣꯡ ꯃꯈꯨꯠ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯧꯁꯤ ꯑꯝꯇ ꯃꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯅꯤꯗꯣ ꯊꯕꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯥꯡꯉꯤ ꯇꯟꯖꯥꯁꯤꯗ ꯄꯦꯟ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯃꯦꯝꯆꯥꯒꯤ ꯅꯨꯄꯥ ꯊꯦꯝꯕꯨꯡ ꯁꯦꯔꯧꯗꯒꯤ ꯃꯥꯏꯕ ꯑꯍꯩꯕ ꯑꯃꯒ ꯌꯨꯝꯗꯨꯗ ꯆꯪꯉꯛꯏ ꯃꯥꯏꯕ ꯑꯍꯩꯕꯗꯨꯒꯤ ꯃꯃꯤꯡ ꯇꯣꯟꯗꯣꯟ ꯀꯧꯏ ꯇꯣꯟꯗꯣꯟꯅ ꯌꯨꯝꯗꯨꯗ ꯀꯥꯟꯁꯤꯜꯂꯛꯄꯗ ꯂꯥꯏꯙꯕꯤ ꯑꯅꯤꯈꯛ ꯌꯨꯝꯊꯛ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ ꯃꯥꯏꯕꯗꯨꯒꯤ ꯃꯁꯥꯗ ꯊꯋꯥꯏ ꯀꯌꯥꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯒꯤ ꯁꯃꯤꯟ ꯀꯌꯥꯁꯨ ꯐꯪꯉꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯋꯥꯈꯜ ꯇꯥꯔꯦ ꯁꯨꯕꯤꯗ ꯃꯥꯏꯕ ꯇꯣꯟꯗꯣꯟ ꯎꯕꯗ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯇꯧꯏ ꯇꯣꯟꯗꯣꯟꯅ ꯍꯩꯁ ꯂꯣꯏꯔꯦꯗꯅ ꯏꯃꯨꯡꯁꯤꯗꯤ ꯃꯤꯁꯨ ꯂꯥꯏꯁꯨ ꯏꯌꯦꯠ ꯌꯦꯠꯁꯤꯟꯅꯗꯨꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦꯗꯅ ꯃꯦꯝꯆꯥꯅ ꯀꯔꯤꯅꯣꯅꯦ ꯇꯥꯗ ꯁꯨꯕꯤꯇꯥ ꯅꯥꯏꯔꯦ ꯂꯣꯏꯔꯤꯕꯗꯣ ꯂꯣꯏꯗꯅꯕ ꯑꯝꯇ ꯇꯧꯕꯤꯌꯨ ꯌꯦꯠꯅꯕꯗꯨꯁꯨ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯄꯤꯌꯨ ꯆꯤꯟꯗꯕꯨ ꯍꯥꯏꯗꯣꯛꯄꯗ ꯂꯥꯏꯔꯦ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯗꯗꯤ ꯌꯥꯝ ꯂꯨꯗꯣꯔꯤꯅꯦ ꯇꯧꯔꯤꯁꯦ ꯊꯦꯝꯕꯨꯡꯅ ꯇꯥꯗꯅ ꯐꯅꯕꯇ ꯇꯧꯕꯤꯌꯨ ꯇꯣꯟꯗꯣꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯋꯥꯈꯜ ꯇꯥꯗꯅ ꯐꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯁꯣꯐꯥꯗ ꯍꯤꯞꯍꯜꯂꯒ ꯊꯝꯂꯤꯕꯤ ꯃꯦꯗꯕꯇꯤꯒꯤ ꯈꯨꯗꯥꯡꯒꯤ ꯃꯤꯍꯨꯜꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯃꯤꯍꯨꯜ ꯀꯥꯡꯂꯣꯟ ꯌꯦꯡꯉꯤ ꯃꯤꯍꯨꯜ ꯀꯥꯡꯂꯣꯟꯗꯣ ꯌꯦꯡꯕ ꯂꯣꯏꯕꯗ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯐꯩꯖꯩ ꯆꯠꯂꯦꯗꯅ ꯃꯀꯣꯛꯁꯦ ꯏꯁꯀ꯭ꯔꯨ ꯅꯥꯟꯊꯣꯛꯄ ꯍꯧꯔꯦ ꯄꯤꯡ ꯂꯥꯎꯏ ꯃꯥꯏꯕ ꯇꯣꯟꯗꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯕꯤꯇꯥꯅ ꯀꯔꯤꯅꯣꯗ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯏꯆꯥ ꯅꯨꯄꯤꯁꯦ ꯏꯁꯀ꯭ꯔꯨ ꯅꯥꯟꯊꯣꯛꯑꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯇꯣꯟꯗꯣꯟꯅ ꯈꯨꯝꯃꯤ ꯁꯥꯎꯈꯤꯅꯨ ꯏꯕꯦꯝꯃ ꯅꯪ ꯇꯥꯗ ꯋꯥꯏꯒꯦ ꯑꯩꯅꯅꯦ ꯃꯌꯦꯛꯇ ꯍꯥꯏꯗ꯭ꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯕꯅꯤ ꯑꯗꯨ ꯐꯔꯦ ꯑꯩ ꯃꯌꯦꯛꯇ ꯍꯥꯏꯔꯒꯦ ꯅꯆꯥꯅꯨꯄꯤꯁꯦ ꯁꯛ ꯐꯖꯕꯤꯁꯦ ꯔꯥꯁꯤ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯕꯤꯁꯦ ꯊꯥꯁꯤ ꯊꯅꯧ ꯍꯧꯗꯣꯔꯦ ꯊꯥ ꯁꯤꯊꯔꯛꯄ ꯊꯥ ꯄꯥꯡꯈꯠꯂꯛꯄ ꯑꯅꯤꯒꯤ ꯈꯣꯡꯆꯠꯇ ꯁꯤꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯁꯦꯔꯥꯟꯅꯕ ꯈꯟꯗꯨꯅ ꯁꯣꯅꯣ ꯐꯣꯅꯣ ꯊꯨꯡꯕ ꯍꯧꯔꯛꯂꯅꯤ ꯈꯔ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯕꯖꯥꯔ ꯇꯥꯒꯦ ꯍꯥꯏꯔꯛꯂꯅꯤ ꯁꯨꯕꯤꯇꯥ ꯃꯥꯏꯕ ꯇꯣꯟꯗꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗꯣ ꯃꯆꯦꯠ ꯇꯥꯈꯩ ꯀꯥꯏ ꯁꯨꯕꯤꯇꯥ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯛꯂꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯍꯧꯅ ꯍꯧꯅ ꯀꯞꯄꯦ ꯃꯆꯥ ꯋꯥꯈꯜ ꯇꯥꯗꯕꯤꯗꯣ ꯀꯣꯟꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯀꯞꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯥꯝꯖꯤꯜꯂꯦ ꯃꯦꯝꯆꯥꯅ ꯇꯥꯗ ꯑꯝꯇ ꯂꯥꯏꯌꯦꯡꯉꯨ ꯊꯦꯝꯕꯨꯡꯅꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤ ꯇꯥꯅ ꯀꯧꯔꯤꯕꯁꯦ ꯃꯥꯕꯨ ꯂꯥꯏꯌꯦꯡꯕꯤꯌꯨ ꯐꯍꯟꯕꯤꯌꯨ ꯑꯗꯨꯒ ꯏꯃꯨꯡꯁꯤꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏ ꯄꯤꯔꯤꯕꯁꯦ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯑꯝꯇ ꯇꯥꯗꯅ ꯉꯥꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯅꯤ ꯇꯣꯟꯗꯣꯟꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯒꯦ ꯇꯧꯕꯇꯕꯨ ꯇꯧꯗꯣꯏꯁꯦ ꯌꯥꯝꯅ ꯂꯨꯏ ꯌꯨꯝꯁꯤꯗ ꯕꯨꯠ ꯆꯪꯉꯤ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯃꯒꯤ ꯇꯝꯊꯤꯕ ꯕꯨꯠ ꯀꯕꯣꯛꯂꯩꯅ ꯀꯔꯤ ꯍꯥꯏꯕ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯃꯒꯤ ꯇꯝꯊꯤꯕ ꯕꯨꯠ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯊꯋꯥ ꯋꯥꯁꯥꯗꯕꯒꯨꯝ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯕꯨꯠ ꯍꯥꯏꯕꯗꯨꯕꯨ ꯂꯩꯕ꯭ꯔꯥꯅꯦ ꯑꯩꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯈꯤꯗ꯭ꯔꯦꯕꯨ ꯆꯥꯎꯈꯠꯀꯦꯔꯥ ꯆꯥꯎꯈꯠꯂꯣꯏꯒꯦꯔꯥ ꯕꯨꯠ ꯍꯥꯏꯕꯁꯤꯗꯤ ꯂꯩ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯏꯕꯦꯝꯃ ꯕꯨꯠ ꯍꯥꯏꯁꯤꯗꯤ ꯁꯥꯊꯤꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯤꯅ ꯕꯨꯠ ꯐꯥꯔꯒ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤꯃ ꯀꯥꯎꯒꯅꯨ ꯃꯋꯥ ꯂꯧꯗꯦ ꯇꯥꯗ ꯕꯨꯠ ꯀꯥꯏꯅ ꯍꯧꯖꯤꯛꯄꯨ ꯐꯔꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯅꯪ ꯕꯨꯠꯁꯤ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯅꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯜꯂꯨ ꯑꯩꯅ ꯄꯥꯡꯊꯣꯔꯛꯑꯣ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯀꯕꯣꯛꯂꯩꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯇꯥꯗꯅ ꯄꯥꯡꯊꯣꯔꯛꯈꯤꯅꯨ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯎꯏꯁꯤꯜꯂꯒ ꯂꯩꯕꯤꯒꯦ ꯃꯤꯠ ꯎꯏꯁꯤꯟꯕꯒꯤ ꯊꯕꯛꯄꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯟꯈꯤ ꯃꯥꯅ ꯍꯦꯛ ꯎꯏꯁꯤꯟꯈꯤꯕꯒ ꯇꯣꯟꯗꯣꯟꯅ
ꯂꯋꯥꯏꯗ ꯂꯩꯋꯥ ꯑꯃ ꯀꯥꯝꯁꯤꯜꯂꯤ ꯂꯩꯋꯥꯗꯨꯅ ꯍꯦꯛ ꯀꯕꯣꯛꯂꯩꯗ ꯀꯥꯝꯁꯤꯟꯕꯒ ꯀꯕꯣꯛꯂꯩ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯅ ꯃꯪ ꯑꯃ ꯃꯪꯉꯤ ꯇꯨꯝꯗꯅ ꯃꯪꯕ ꯃꯪ ꯃꯈꯜ ꯑꯃꯅꯤ ꯃꯥꯅ ꯃꯪꯂꯤꯕꯗꯣ ꯀꯕꯣꯛꯂꯩ ꯑꯃꯟꯕ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯆꯪꯂꯛꯏ ꯌꯨꯝꯗꯣ ꯆꯤꯡꯌꯥꯒ ꯇꯥꯏꯅꯅ ꯂꯩꯕ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯊꯣꯡ ꯊꯣꯡꯅꯥꯎꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯇꯧꯏ ꯀꯧꯖꯦꯡ ꯍꯥꯔꯣ ꯍꯔꯤ ꯅꯨꯡꯅꯥꯡꯒꯤ ꯃꯈꯣꯜ ꯇꯅ ꯅꯤꯜꯂꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯎꯅꯥ ꯋꯥꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯋꯥꯄꯜꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯨꯝꯗꯨꯒꯤ ꯌꯨꯝꯌꯥꯏ ꯀꯥꯗꯨꯃꯛꯇꯗꯅꯤ ꯃꯍꯥꯛꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯑꯁꯨꯝꯅ ꯂꯦꯞꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯀꯅꯥꯅꯣ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯏꯕꯗꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯕꯣꯛꯂꯩꯅ ꯀꯅꯥꯅꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯅꯥꯍꯨꯝꯗ ꯁꯦꯠꯇꯅꯕ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯏ ꯀꯣꯌꯦꯡ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ ꯃꯤ ꯂꯩꯇꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛ ꯈꯣꯡꯀꯥꯞꯇꯣ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯃꯈꯥꯔꯣꯝ ꯊꯥꯡꯕ ꯑꯃꯟꯕ ꯌꯨꯝꯗꯨꯒꯤ ꯀꯥ ꯂꯩꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯋꯥꯔꯤꯁꯤꯒꯤ 32 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ